separate administration की wafam wari sanabada kalam labadi Kuki की organization oirabasु boycott tawgani Kuki miyam na matam changna dagi tanduna lagliba demand legislative power yauna union territory की separate administration fangdringai mamangda Manipur da thokliba kanglup ani gi irang asi loisinabagi pandamda Ministry of Home Affairs na mayai da leiduna Kuki amadi mitay singi mihusing punna lagliba April mangada New Delhi da wari sananaba silakliba asi condemn tawi loinana wari sanaba aduda saru yagadoriba Kuki organization singna separate administration ki wafam wari sanabada kalam labadi Kuki ki organization oirabasu makhoi gi mathakda boycott tawgani haina Kuki Puru ki village volunteer coordinator committee VBCC na thadorokba chirol amada phongdoragli chirol aduna makha taraduna Kuki miyangi hak amadi apambagi mayokta laurakba warep amada VBCC na yaba ngamloi amadi adugumba yanaba adu Kuki miyam na masak khangloi Kuki organization kharana MHA na silagliba mitega wari sanabada saruk yaduna Kuki miyamgi apambagi mayokta separate administration demand phangdringai yanaba puraklabadi organization adugi mathakta VBCC na akanba action laukhatkani amadi boycott fawba tawgani haina section warol thamlagli Ministry of Home Affairs na silagliba wari sanabagi khongchat ase Kuki miyam na apenba oide Kuki Singna taliba demand legislative power yauba union territory separate administration hana pidana wari sananaba silagliba si Kuki miyam na yaba ngamloi haina chuchirol aduna makha taragli Myanmar da research scale magnitude 7.7 yauna hakiba yuwa aduna laikidama masing lising ahunga maudra humdo yaukre miyoi lising mariga chaniga hompu mapan amana sokle haidi Security force na thiba humagi thabak chathabada Thawal district ki Thawal police station ki manung chanba MS Sorojini oil pump mana ki khangabok lokol dagi carbine ama magazine ahum ka payari ba maru yankhai recover tawba ngamle haidi Joy Kumar na hayeng pung tara fawbagi manungda miyamda sengthokadbni NPP gi lusingba ama oiriba hanagi deputy CM oiramba Yumnam Joy Kumar na mahaki social media platform X da thamkiba wafam adugi achum aran hayeng ayu pung tara fawbagi manungda sengthokadbni haina apunba Manipur gi imagi maikeidagi phongdoragli ngasi mitai langol da leiba ima panthoibi sanglen da pangthokpa miyangi oiba mifam amada apunba Manipur gi imagi advisor Palambam Rani Balana Hai Masamang Manipur gi law and order ngak senduna legislature fawba oiram laba misak amana asigumba daita yaudaba wa nganglakpa asina mahang masamang wakal khantaba watpa lusingba amani haibadu takjare Inglising ani kulhumdoi gi me humdagi Manipur da thoklakkiba irang asi arambai tengol na hawan khibani haina phongdo kiba adugi asum aran karino haiba sengna miyam da khangalu haujik lamdam asida khulngak liba isai naw singi khulai Lokhat kibadagi kari thokadagi haina thamoi nik launa leiringai matam asida mahangna social media platform da aranba wafam ama phongdorakpa asti apunba Manipur gi imana taraina logde mahangna thangkiba wafam adu hayeng pung tara fawbagi manungda matik chaba khudam changdangba loinana miyamda sengdokadabani kariguma sengdoktaba tarabadi mahaki mathakta miyan akanba action lokhatlagani apunba Manipur gi mama oibisingna Taurakpa action khudimakta mahang masamang na yadagadabani haina su mahang na makata na phongdoki